Anh ra thì đến này nữa. Không tình. Agosti tang taraga tumdoi athauba singi numit amadi Agosti tang taraga manga Independent Day numit ki mangoi nana Deputy Commissioner Thawal Haramthem Subhas ki miyang mathada isik Mini Secretary Special Service pangthokna amadi luna nana thamnabagi pandamda ngasidagi tongan ba department singi sab singa yang kenal tengok pa kitabak jatari sab singa yang kenal honoduna sampai sebo nana ba luna nana thamnabagi nama kenal honori masidai da hoje Thawal Municipal Council di member sing amadi gari sing yang chawna mateng pangle Agosti tang taraga tumdoi athauba singi numit amadi Agosti tang taraga manga Independent Day numit ki mangoi nana Deputy Commissioner Thawal Haramthem Subhas ki miyang mathada isik Mini Secretary Special Service pangthokna amadi luna nana thamnabagi pandamda ngasidagi tongan ba department singi sab singa yang kenal tengok pa kitabak jatari